media posta fongdokpa warot amagi matung inda hariba senfam sing adu Prime Minister na National Relief Fund dege pigadabani haire thogdok adugi matangda Inspector General of Police B Satya Narayan na fongdorakpada Sangarati District ke manung channa asa Mailaram ge singa farms sing haina khang mithonba factory ama ngarang ayu pong 9:10 dege 8:19 longgi manungda pukhai hibani haire punda mafam aduda miyoi chamaga yankai rom safe khaidoktuna thabak toribani haire Passenger singi train tawbagi bara hengai kre ngasi dege chanaba horagani haire pawgi likun amagi matung inna non AC mal amasong express training singi bara kilometer amada paisa ama amasong AC class kina kilometer amada paisa ani hengakani haire ministry asigi matung inna second class ki oina kilometer songa pawgi manungda chatpa singi de bara hengaloi adum oinama kilometer yang chonga dege listing ama chonga pawba oina di lupa manga hengakani kilometer listing amaga chonga dege listing ani chonga pawba lupa tara hengatkani aduga kilometer listing aniga chonga dege listing ahum pawge manungdana lupa tara manga hengatkani passenger ki bara hengatpa ase Rajdhani Tatabati Express Duroto Bardi Barut amasung Tejas kumba akhan naba train sing dasu chanagani haire anawba bara sing asidagi book toba sing da chanagani haina paw asida makha tarakli Punjab Police Border Security Force amasung Rajasthan Police ki apunba kangbu amana jatkiba operation da Pakistan da base tawba international drug cartel ama thugai kre haire pawgilikun amagi matung inna Punjab Police ki Chief Gaurav Yadav ke matung inna international ke ngamkai oiriba Rajasthan ke Barmara thiba humbagi thabak sathabada heroin kg humfu rom phagatpak ngamke haire cartel ase Pakistan da base tawba drug lalonba Tanvir Saha amasung Canada ke John Keller ni chalaibani haina paw asina makatarakli India amasung Bhutan anigi marakta chakhat tharangi thabak sing pakhatpada mateng pangbinaba matangda mifam ama ngarang New Delhi da pangthokre haire pawgilikun amagi matung ina mifam aduda maru oina mamangda yanakhiba project sing mapung fana paikhatnaba amade khumang sauksinaba wafam kaya khanake haire mifam aduda India ge mihut oina Secretary West Tan Mayana Lan amasung Bhutan ge Foreigner Secretary Om Pema Sote Sarukiya ke External Affairs Ministry na fongdorpagi matuk ina lupa kor listing mari jamapan yang kay nipangi PTA project humfu matoy amasung lupa kor samri taratare chonga pakatpada high impact community development project janika humfu humdoi sangatpa thabak thaurang tauri haina paw asna makatari Israel's Supreme Leader Kamainaina US के President Donald Trump da singnakre Israel's Supreme Leader Ayatollah Ali Khamenei handakta leibak adugi nuclear facilities singda USA na chatharakiba strike sing adugi matungda President Donald Trump bu singna bawa fam sing fongdok laduna achumba losilaga thami haikre Trump na Israel nuclear site sing adu mathok tawhanba yadaba maongda thugaikre haina claim tawrakiba amasung Ayatollah Aligi punsibo handak ke Israel amadi Iran conflict asida mahangna kanbi rabani haiba wafam thamlakibani adugi pakumda Khamenei mahaki official social media posta Trumge wafam sing adu taraba miyoi singna karigumba kharadi lotuna thamle achumba adudi miyamda uthokte loinana makoina pamlamba thawong adumak yawba ngamkidi haibasu
फोंदोखरबने नुमित 12 चुपना इस्राएल अमसुंग इरानना लान चथकिबा अदुदा US याउसिंदुना इस्राएल गे न्यूक्लियर साइटसिंग अदु मखोगे बॉम्बर सिंगना थुवाइबने मदुगी पाखोमदे ngakpigani madugi pakom oina Israel na Middle East da US ge khwaidagi chawba US na Airbus oriba AL udenda chathakiba attack aduna US ge maikaidagi ceasefire yam thuna lakthokpagi machak ama oikhi China amasong Pakistan na sarki mahut oiba yaba anawa regional bloc ama stemle haina report tawre China amasong Pakistan na hana leiramba housingna thabok togduna leiraba South Asia Association for Regional Cooperation sarki mahutta anawa bloc ama stemnaba proposal pakhatuna thabak pakhatpa hore haina media report amana phongdorakle Pakistan da phongba pause amagi report ki matung inna diplomatic oiba source singe maikai dege Islamabad amasong Beijing ge marakta wari standaduna regional integration amasong connectivity hengat naba anawa block asina thabak thauram pakhatpa ngamnaba advanced test da leire haire masina thabak hauраklabade India Afghanistan Bangladesh Bhutan Maldives Nepal Pakistan amasung Sri Lanka stemlaba sake mihut sinagadawribane handakna China ge coming city da Pakistan China amasung Bangladesh na mifam pangtokna hena sakta yauramba laiba kharasu invite tawuna anawa loop asida yahonaba hotnari haire hiram asigi matangda laiba ahongge mifam aduda alliance sembagi wafam leite haina Pakistan Foreign Affairs Advisor Tohi Husana phongdorakle source asigi matung inna India busu anawa block asida yaunaba invite torakani haibigi thajaba leire hariba wafam asina thabak oina pangtoklabade saki makhuta anawa loop asina mahut silagani Aroibada maroiba pau amuka hana pizari Meghalaya da langkoiba lakpa tourist sing guide compulsory origani Kolkata Rep Kesta government na pairiba Trinamool Congress ka naknaba miyuy ama yauramle Uttar Pradesh ke numit nini ki khongsa ke mangoy na President Murmu Bareli da thungkri Telangana da chemical factory ama pukhaibada yamdrabada miyoi nifuni thoi sire Prime Minister lupa lakh ani ex gratia lakthokre amade Himachal Pradesh da nongletana chuba amade akhang arau na maram oiraga miyoi kuntra mari sire Hauziki oinadi Mami TV na sandokjaba national amade international news loisinjare makataba pawgidamak mieng taduna lebiyo